Manipuri oiningdaba kangbudi atopa mafamda lemna chatpikro MMWO. Manipur map ki manungda lainingdaba Manipuri macha oiningdaba kangbudi atopa mafamda lemna chatpikro haina Manipur Muslim Welfare Organization MMWO na phongdorokle. Organization asigi president Boboy Kori mayumna thadorokpa cherol na hai Manipur machet tananaba kana na insinba no haibagi wahang oiragliba fiba masida thoklabasu yai. Himalayan region da Manipur asi mapanggal kallabade akaiba lakpa yai khanduna machet tanaba singsep thaba yaurabra haibagi singnaba lei. State asigi manung amadi mapandagi apunbagi saktamda singnaba haibase kai mamaida netlaga sanaba oina thokane mamai netlurabadi makokna ongkhalakpa tabane masi kaigi maral natte netliba dugi maral ne. Manipur da khunda leita aduna ingna chikna laiminariba khudingmak Manipur macha ngakta ne. Aigi ingkhol singi tax laingakta thiriba ne. Manipur gi lam khudingmak state laingaki ne. Adubu aikoina yanaba magi makhada lainariba ne. Tampaki miyoi singnadi chingda leiba yade chingmi khaktana leigadabani haina thingle. Tampaktadi tampaki miyoi singna chingmi leiba yaroi haina thingde. Thingpham su thokte maramde Manipur macha singde lamdam asida leitana kadaida leirugane. State laingaki makhada leiriba lamdam asibu state police na ngaktana kanana ngakan gadoriba no. More Manipur gi lamni state asida thokliba wathok ase India laingakna midyang chumna yengbiyu loinana chumna wayel tawbiyu. Fazakraba democracy gi wahanthok asi mamal yahundanaba tawrakpada state amadi center gi lusingba singna chungsinna duna honakidabasu yawkidaba natte. Indian hairaga laibak asida leiriba pumnamakpu khangnariba ne. Asumna Manipur da leiriba pumnamaksu Manipuri hairaga adumak khangnaduna lakle. Manipur asi India gi state amani haibasi karigumba matamda hek nanthoroktuna Manipuri sing tongan ubagi mawongda laklabade khwaidagi laibak thiba amane. Cherol asina makhatan hai Manipur gi manung maktada changba yaba yadaba haiba wafam ama thoklaklabara haibasi nainaningai oiragle. Lamdam asida kanglup kharagi marakta changba yaba yadaba haibagi mami ama uba phangbagum tawre. Masi mari lainaba kangbuna matam sana yengsinba mathau tai. Thoidok hendokna India amadi Manipur laingakna akhanaba midyang changpham thoe. Manipur haibasi kanglup kayana nungsi chanana chahi lising kayadagi hingminaduna laklibane. Masimangna Manipur gi top masak ama India da natana malemda uba phanglibane. Culture da sports da singthabada loiba wagane. Oija waithak kharadang oirabasu thadoknaraga khunai asigi afaba khara tawminase.